BJP Leingakna lamdam asida paikhatpa makhal makha kayagi thabak thoram khudingda transparency thamduna Chingtam Amatta Oiba Manipur Semnaba Hotnari Haina Chief Minister Nongtomam Biren Fongdokhre ngasi District Administration Tamenglong na sinduna District asida pangthokiba Leingakna paikhatpa development project singi uref oyung tambagi thoramda Chief Minister da makataradun hai lamdam asida lairiba miyoi khudingna amana amabu thazaba manglakpagi mami uribasi achoba mangzabani masigi mahut nungsi chanana leiminaduna thazaba thamnasi haina Fongdokhi lamdam asigi miyamna masagi puwari yelho furufki haurakfam kawbugumna tawriba asi khanghanabagi damak lengak asina lamdam asida ningthau oina palamba ningthau humfudra taruki maming haptuna puwari chanabi singdanatana mahaki lengakna paikhat khraba thabak sing amadi paikhat kadawriba thabak sing ningthina yauraba lairik fongle masida asoi aran yaurabasu makhatana fonggadawriba volume da asoi aran yauhandana fongani hake lambi thong sing fagat hanaba center na honarakpagi khongthang oina Tamenglonggi lambi thong sing semgatuna miyamda khudong chadaba Mayok nadanaba Hotnari makhatana Tamenglonggi saukat thaurang sing chathakigani amadi Chingi tampaki Haina Leingak asina thabak tawbada khaidokloi Amatta oina punsinnaba honagani haiba wafam sing su thamki Thoramaduda Minister Singh MLA Singh su saruyaki lonina Cabinet mifam amasu pangthoktuna lakadoriba February thada pangthokadaba Taranithoi Suba Manipur Legislative Assembly ki taret suba session da Manipur Tenancy Bill 2025 puthoknaba approve tawki lonina Pradhan Mantri Awas Yojana Arvan 2.0 implement tawbagi maramda amadi Imphal amadi Thawbalgi Comprehensive City Mobility Plan ki maramdasu khananainaki Tamenglonggi bazar sidagi ising thakko phangdabadagi isinggi drinking water ki problem lakpadagi even aina tabada murmuring yum hongnaba bhawgyaw sida tung koine leiraga drinking water ki problem laini han taw adu ngasi ai samang laga hangoi pat makha gido challaga yengaga department ki engineer sing porakana madu ahan bagi oina madu tawthu hallerga madu reservoir semerga water supply scheme ji train ki site ma asigi site ma lerakanda kaya nungai leire lambi ayamba NHDCL ki karige se national highway ngakani concentrate tobus ma'am han kangune but khongsang Tamenglong se ay honorable prime minister Modi ji ki level da Nitin Gadkari ji ki level da pukhalakanda the most important part masi si sumaina onkatragadi khongsang dagi na Tamenglong lakna one of the pungani hum sangamen it took 2 to 3 hours but now we can reach Tamenglong from khongsang within 45 minutes 50 minutes Ima market Abha market one already inaugurated one still under construction Nagaland Forga Satabaya Tamenglong adu gini ngasai ahem na have the Tamenglong is almost becoming the gateway of Manipur aduga Tamenglong di khwaidagi henna Manipur ki manungda develop tawba district kuji goire henna goina ba mayam ki support cooperation darkar lei lam ki dispute lakpa matamda please don't go to court ta che thajala ga thengna khoi ki development mayam ma thengali national highway 37 ji sem na bahona ba masi ki case thengna ba ma koi lambi sem ngamde ado officer mayam matam ki officer na soiram badu hujik ta loina khoi de depend to ho bai tare ado yaring gai civil society organization torokanda deputy commissioner torokanda faminer ga wari sarga sob dorga lambi se samanna ba tawse sarkar na praja ki mamal ma tam loi nampu dam da tawroi as per the law of the land ai khoi thabuk tawgani